ꯉꯁꯤꯒꯤ ꯌꯦꯟꯖꯥꯡꯗ ꯍꯥꯞꯅꯕ ꯃꯆꯜ ꯑꯗꯒꯤ ꯉꯥ ꯑꯗꯨꯒ ꯆꯦꯡꯒꯨꯝ ꯁꯥꯍꯜꯂꯦ ꯑꯗꯩ ꯊꯥꯎ ꯍꯩꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪ ꯍꯥꯞꯆꯜꯂꯛꯑꯒꯦ ꯆꯥꯛ ꯁꯤꯡꯖꯨꯒꯤꯁꯤꯅ ꯊꯥꯎꯁꯦ ꯁꯥꯔꯦ ꯑꯗꯩ ꯇꯦꯖꯄꯇꯥ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯇꯦꯖꯄꯇꯥ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯍꯥꯞꯆꯜꯂꯦ ꯑꯗꯩꯗꯤ ꯂꯧꯊꯔꯦ ꯉꯥꯏꯍꯥꯛ ꯂꯧꯊꯔꯅꯤ ꯍꯥꯏꯅ ꯆꯅꯝ ꯑꯃꯨꯛ ꯊꯥꯗꯔꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯖꯤꯔꯥꯁꯨ ꯇꯩꯁꯤꯟꯈ꯭ꯔꯦ ꯄꯨꯂꯞ ꯍꯥꯞꯆꯜꯂꯅꯤ ꯑꯂꯨ ꯈꯥꯃꯦꯟ ꯑꯗꯒꯤꯗꯤ ꯍꯋꯥꯏ ꯊꯔꯥꯛ ꯐꯖꯅ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯑꯗꯨ ꯍꯥꯞꯆꯜꯂꯦ ꯆꯦꯡꯒꯨꯝ ꯍꯥꯞꯆꯟꯈ꯭ꯔꯦ ꯁꯤ ꯀꯩ ꯆꯦꯡꯒꯨꯝ ꯀꯧꯒꯦꯗꯤ ꯈꯪꯗꯦ ꯃꯨꯟꯅꯕ ꯉꯧꯔꯅꯤ ꯍꯥꯏꯅ ꯃꯩ ꯂꯩꯊꯔꯒ ꯁ꯭ꯇꯦꯞꯁꯦ ꯆꯨꯝꯕ ꯂꯥꯟꯕ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯍꯩꯕ ꯃꯑꯣꯡꯗ ꯊꯣꯡꯖꯕꯅꯤ ꯑꯗꯨꯝ ꯃꯣꯔꯣꯛ ꯍꯥꯞꯆꯟꯈ꯭ꯔꯦ ꯊꯨꯝꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯅꯤ ꯑꯗꯨꯒ ꯃꯨꯟꯗ꯭ꯔꯤꯐꯥꯎ ꯁꯨꯃꯥꯏꯅ ꯊꯝꯗꯣꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯆꯥꯗꯣꯏꯔꯣ ꯔꯦꯟ? ꯃꯥꯒꯤ ꯃꯁꯛꯅꯦ ꯁꯤꯁꯤꯅ ꯑꯗꯩꯗꯤ ꯉꯥ ꯊꯥꯛꯄ ꯀꯩꯀꯥ ꯇꯧꯕ ꯌꯥꯔꯛꯇꯧꯔꯦ ꯆꯥꯕꯗ ꯑꯗꯨꯝ ꯍꯥꯎꯔꯅꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯅꯤ ꯑꯕꯅꯥꯎꯗꯤ ꯇꯤꯟ ꯌꯣꯠ ꯂꯩꯔꯦ ꯁꯤꯗ ꯑꯕꯅꯥꯎ ꯈꯤꯇꯪ ꯇꯤꯟ ꯆꯣꯡꯅꯤ ꯇꯟꯕ ꯍꯧꯔꯦ ꯑꯃ ꯁꯨꯈ꯭ꯔꯦꯀꯣ ꯂꯣꯏ ꯍꯥꯞꯇꯣꯏꯔꯣ ꯉꯥꯗꯣ? ꯌꯥꯝꯃꯜꯂꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯏꯁꯤꯡꯗ ꯂꯨꯞꯁꯟꯈ꯭ꯔꯦ ꯉꯥꯁꯦ ꯍꯧꯖꯤꯛ ꯅꯪ ꯃꯀꯣꯛ ꯆꯥꯅꯤꯡꯕ꯭ꯔꯥ? ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯨꯃꯥꯏꯅ ꯄꯨꯗꯨꯛ ꯁꯧꯍꯜꯂꯤ ꯐꯗꯤꯒꯣꯝ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯐꯗꯤꯒꯣꯝ ꯍꯥꯞꯄꯔꯣꯏ ꯑꯗꯨ ꯃꯍꯥꯎꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣꯒ ꯆꯦꯡꯒꯨꯝꯒ ꯉꯥꯒ ꯊꯣꯡꯕ